Loinan adongi mit yengmagi mamal free oijari. Khudongchaba kayatana pik thalaba mafam asida ngasi maglengsin biu adongi mit nungaitaba puno magyeng thokpiu. Akupa marol gidamak call tobiu 739595 7341 amukahna 739595 7341 ngasi maglengsin biro yaifabi eye care khangabok bajar. Siri Siri Gaurachandrai Namaha. Aikoi khwaigi irakta tinbirambi Narembam Bino Devina magi nungsijaraba imung manung khwai pumnamapu thadoklamlaga haukiba April gi tang 15 sajibugi 19 nipanba Nomaijing numita Brindaban Prapti oikhre. Lakliba megi tang nipan sajibugi 19 nipanba Thangja numita Chira Usab din thokle. Maram aduna hauji thengnariba COVID-19 pandemic asina maram oiraga imung manung sagai natai khara khaktamak pangthok saragani haina Khanganjariba Narengbam Syam Kumar Singh Mapuroiba Narengbam Ningol Namairakpam Ongbi Sandhyarani Devi Machanupi Narengbam Ronel Singh Machanupa Narengbam Mahesh Singh Machanupa Wangjing S Gelaikai Narengbam Leira Hauzik Tharonggi makha chathajarappada thamjari makhal mathelgi isai sing asigi ahanbada laukatjariba isai asi saisakliba khamba isai asigi sairengliba khaidem imo isai asigi charangbana eke yangoi kudolgi ahan boina kudol damjari mayam puna taminase. Iyong may kay pong si
saktina fazabasida ai koi madi harawena luinani nanga saktina fazabasida ai koi madi harawena luinani nangu yema lakpa mi amsu karani karani lodana karani 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 lodana karani 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 lodana karani 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 lodana karani Matang dalawkotsari film Takuram Thar hariba film asidagi afaw amadi Pusparani ani puna sakminariba isayni MC Romagi mayekta afaw masam angna sherang liba isay chimma yenglui haina sewriba isay asi kudol tamjari mayam puna taminasi. Heklega pujarali nangi napada jinjagi khan hajagumna inglabi aigi lili nangi nungshirabi mai thongduda leirang na kejaba yengning irapani ai thamoina
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤ ꯊꯃꯣꯏ ꯍꯨꯕꯤ ꯂꯩꯔꯥꯡꯅꯤ ꯁꯩꯁꯛꯂꯤꯕ ꯁꯤꯡ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯑꯃꯗꯤ ꯁꯪꯒꯤꯇꯥ ꯆꯨꯡꯈꯥꯝ ꯑꯅꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯕꯤꯕꯦꯛ ꯑꯂꯤ ꯆꯣꯡꯊꯥꯝꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯅꯤꯂꯀꯥꯟꯇ ꯊꯣꯛꯁꯣꯝ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Thầm hùbi leirangni Thamoy huba khoi muni Thầm hùbi leirangni Pakhang khuding sundini Lâu năm ni nộp nộp tana Manja ai vu ngau hale Thầm hùbi leirangni Pakhang khuding sundini Lâu năm ni nộp nộp tana Manja ai vu ngau hale Thamoy huba khoi muni Irang puba saktamni Kana khanda tumina Nushi pao khong chaliva Thamoy huba khoi muni Irang puba saktamni Kana khanda tumina Nushi pao khong chaliva Mai thong tha jangan bi se pakhang ai oi jege Long tu min lak tu na lai sanang bu farge Ningol pagning khang labo Lona thamoy huridi Khong fam ama soy bada Lan fam chama oi bini Mai thong tha jangan bi se pakhang ai oi jege Long tu min lak tu na lai sanang bu farge Ningol pagning khang labo Lona thamoy huridi Ningol pagning khang labo Lona thamoy huridi Khong fam ama soy bada Lan fam chama oi bini Khong fam ama soy bada Lan fam chama oi bini
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤ ꯐꯤꯜꯝ ꯊꯕꯥꯇꯣꯟ 3 ꯐꯤꯜꯝ ꯑꯁꯤꯗꯒꯤ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯃꯗꯤ ꯆꯤꯇ꯭ꯔꯥ ꯑꯅꯤ ꯄꯨꯟꯅ ꯁꯛꯂꯤꯕ ꯏꯁꯩ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯌꯦꯛꯇ ꯕꯤꯕꯦꯛ ꯑꯂꯤ ꯆꯣꯡꯊꯥꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ फजबना कौरगले खोइबु खुलाम तोगिना तामना उरीबा चिंयागी फजबना कौरगले खोइबु खुलाम तोगिना हंगिंबा वाइबा तमना सिंगसिदि थमोय पेना इसाई असी तहानजकीबगा लोइनना हौजिकी ओइनदि मखल मतिल लानथोकजबा मतंग असिदा लोइसिनजरी थौरम संदोक्तुना तहानजरीबा असि 91.2 मेगाहर्ट्ज संदोक्सरीबा डायमंड रेडियो चैनल दगिनी